Hanmaka channel asigi maikidigi mayam puno patarama okchabagalune kogna khurumjari madinga si phone kiba pauche sindigi maroba headline singam de maroba pausing puduna lakchari tabisi Delhi gi Red Fort manakta bomb pokhai bda mi tara sire kun henbana sokle MP Modi na kudak ta thabak lokhatna ba Home Minister Amit Shah da haikre Manitex 2025 fisa launcha khut haiba sing haisingba malem gi thak ta uthok pagi fambak ama pire kengu jurin la BJP ki Santos amadi Sambit Pertagi Khongsit Mangwaina State Party ki office bearer sing mifam pang thokre Haujik marwa pau tabisi Delhi ki Red Fort manakta bomb pokhai bada mi tara sire kun hen sokre MP Modi na kudak thabak lokhatna ba Home Minister Amit Shah da haikre Laibak ki kunung Delhi ki Red Fort manakta leiba metro station ki manakta leiba car park ta safu kan ba makhal ki bom ama pokhai bada yamdra bada mi tara sire mi kun hena sokle Hawdok adugi matung tarak bada Nai Delhi Uttar Pradesh amasung Mumbai da mapung fana checking tawrang lokhatna ba khangan khre Hawdok aduda asok apan nang labasing LNJP Hospital da pukhatuna layangli Delhi Fire Department ki matung na Delhi Mumbai amasung UP asi section ba mathau tare haina warning tawkhre pokhai ba aduna maram oiraga atopa gari ahum su mai chaki manak nakpada leiba gari amadi atai mafam singda mai chak ba muthat nabagda mag Delhi Fire Department akan ba mong da honaki all Delhi gi naknana leiba Red Fort Lal Kila gi mafam asi mi yamna kungba lamkoiba singna pamna ba mafam amani haujung makki oina thodok aduda kaya yamna amang ata thokhrabagi haibagi chapchaba wafam fongdoktri adumakku fire engine turret season aduna mai chakpa adu muthanaba honaki pokhai thodok adugi matangda social media da wafam kya fongdok labasu chapchana official oba maram amata fongdok pa leitri maraksida pokhai thodok adugi matangda Prime Minister Narendra Modi na Union Home Minister Amit Shah da mathok taba thabak sing lokhatnaba khangan khre Government ki report matung na pokhai bagi thodok adugi matang da Prime Minister na hojik oriba phibam yangsin baga lona na Union Home Minister Amit Shah da mathok taba thabak sing lokhatna ba haikre Union Home Minister Amit Shah na Delhi Police ki Commissioner Satish Golcha amasung Intelligence Bureau ki Chief Tapan Deka ga wari sana khare Union Home Minister ki makhata na NIA ki Director General Sadananda Vasanta Dato go wari shana duna pokhai riba mafum aduda NIA gi timna thijanna ba khangan khre hairi Delhi gi Red Fort metro station manakta pokhai bagi thodok asinda laibak asigi kunung oriba Delhi gi mafum khudimakta Uttar Pradesh amasung Mumbai akiba pokhalli masina maram oraga mapung fana section tawrang lokhatna ba khangan khre ngasi ayuk JNK police na Jaish-e Muhammad JAA amasung Asar Uldin Taker Group ki mi amadagi pokhaiba yaba potrak kg lising ani ga chamapan assault rifle ani pistol ama timer amasung atai machak ya Haryana gi mafam amadagi fagat pangamki thodok aduga mari lena na mi taret fagat khibani panba yabde Red Fort ki mamang da pokhai khibagi thodok thokliba asi Bihar Legislative Assembly mikhal gi ani suba tangka ki bot thada nagadaba no mawal ingaidani atopa pawga likhun singi matungina pokhai bagi thodok adu Red Fort metro station gi manakta khongjel tapna thorak pa Haryana gi registration number thaba Hyundai i20 car amada thokhibani thodok tu gi aseng ba khangdok nabagi damak lokhatlak pa thabak ki manung channa mi ama fare hairi maraksida Delhi gi Chief Minister Rekha Gupta amasung Minister Ashish Suda anina lok Nayak Hospital chatuna soklaba singi phibam yangsin khre India gi President Draupadi Murmu na thodok tuda laikhidraba singi imungda awaba fongdokre asokpa sing athubada phagaknaba ishorda haikre Nakalam Manitex 2025 fisa launcha khutsa haiba singi haisingba malem gi thakta uthokpagi fambak ama pire kengu jurila ngasigi mirol na fisa rol amadi khutsa haibagi leijariba haisingba singsi malem gi thakta uthoknabagi fambak ama Manitex na piri haina Health and Family Welfare ki Special Secretary Kengu Juring Lana Fongdokre Manipur Government ki Director of Handlooms and Textiles Sindu November 9 dagi Nilakuthida leba Arvan Hub Chatharak leba Manitex 2025 Manipur International Textile Expo ki ngasi humni chanba numit ki thoramda dignitary
oina saruk yakibi kengu jiringlana wafam asi phongdokhi. Weaving a sustainable future Manipur handloom heritage to global fashion haiba theme da chatharakliba manitex ki ngasi gi thorom aduda cooperative societies Manipur gi registered W Ibohol College of Food Technology CAU din Professor NG Boyaima Handloom and Textile gi Director Alangbam Jiten amasung Mutua Museum gi Founder Director Mutua Bahadur su dignitary sing oina saruk yaki. Thorom aduda Secretary Kengu Jiringlan Hai Lamdam Asida Yelongai gi matamdagi yoktuna lakleba machu sangwa fisha loncha amade atai khutcha haibagi sinfam kaya amang asi fawba kaihandana lakleba asina lamdam asigi top pasaktam asibu malam gi laibak singla sakhang hanbuda achoba thodang lawribani. Asigumba ipai pugi haktaktagi chatnaduna lakleba liklam asi kaihandaba chummi tungda lakadaba mirol kayadasu adumak lehawnaba hotnaminaba changi asigumba lamlam sing asida lamdam asigi nupi sing achoba thodang lawri masina imung manunggi amadi khunai asigi semitlonda chauna mateng pangi madi kanaba piri haina jiringlana phongdokhi. Handloom and Textile gi Director Alangbam Jiten hai hokhiba 2018 dagi hauna state asida mantex pangthokliba asigi maruiba pandamdi lamdam asigi fisha loncha tawraba sing amadi khutcha haiba sing puthokliba pothok sing asi aikhoi gi local consumer singi pothok asidagi divert tawraga malem gi kaithel di yonba ngamna ba hotnabani masigi pandam asi fangbasu haure mahakna hai chahi asigi oina pangthokleba manitek asidagi Israel gi miyamna pamnagadaba lengyan talit order tawrakpa lairabani ngasi shu Japan gi mi singna pamnagadaba posak kharasu leinabagi thorang leire adubu makoina pamba machu na chingba aduda saraga puthoknabagi wafam su khanaba leire. Mangna hai ki state ki Chief Secretary Maki dagi sulamdam asigi pothok yankhaiga mathoi GI lawna naba khangalakpa asida ayamba polam singdi handloom and textile oi GI lahoba piriba kanaba asigi matangda label lay asigi GI men hairaga sukhangnariba Padmasri Dr. Rajnikantana ngarang miyamda mahaki oiba wafam kaya amasu tamin nakhre GI lawriba posak ama farm amana hekta saba puthokpa yade tangai fadan registration tawba amasung changi asigumba kanaba kaya ase ikhoina khangminasi agriculture gi hek mathang da khwaidigi chawba sinfam asi fisha lonsana oidi masi hena hanana mamang da changsinba ngamnanaba lamdam asiga local consumers asina hanthaba taraga di puthokliba pothoksing asi lamdam asigi tradition da ahongba lahendana leijariba community gi motive sing asi hanghondana diversified products oina puthokliba malem kaithenda yonba ngamlaga di soidana lamdam asigi simlonda yamna chawna kanaba haibadu oigani hainasu ijitena phongdokhi. Ngasigi technical section drive-in green growth a workshop on invention and sustainable production precision hariba theme asida pangthoki haina makha taki. Arabada BJP ki Santos amasung Sambit ki khongchit mangoina state ki party office bearer singi mifam pangthokre KUKI joge MLA sing yawa apon ba mifam pangthokpadi ngamdri President rule thamjiliba state asida BJP ki National Secretary Organization amasung party North East in charge Dr. Sambit Patte Imphal ki khongchit mangoina na thambal sanglen the party office bearer singi mifam pangthokre BL Santos amasung Dr. Sambit Patte tha asigi tarani thode Imphal la kadabani makoina Imphal khongchit asigi matung tarakpada Chuchampura amasung Kangpokpida su chatlaga BJP gi leiriba KUKI jo MLA singa su unanaba thorang tawri pokna phamna pangba pawgi likhul amagi matung ena BL Santos amasung Sambit Patte New Delhi gi November 32 gi ayuk pung 13 taba matamda airport thunglagani mafam adudagi party office ta laktuna MLA sing party gi office bearer singi oiba mifam ama pangthokani amasung hauzik state asida oideba political gi phibam asigi matang da khanagani numit adumakda bande matram gi chahi cham ga yankhai subagi akhanaba program amasu pangthokani hairi ngasi BJP Manipur Pradesh ki thambal sanglen da party president adhikari mayum sarda devina chair lauduna pangthokiba office bearer singi mifam aduda BL Santos amasung Sambit Patte ani gi Imphal khongchit asigi manung da tawgadaba program singi matang da kupna khanaki hairi numit humni gi khongchata lakadawre BL Santos amasung Sambit Patte ani gi November 13 gi irang thokraba matung ngasi phawba Imphal lakpa ngamdana leiriba KUKI jo MLA sing
गा उन्ननबगीदमक चुचामपुर कांगपोकपे चटकनी मखोय अनि नवेम्बर 13 दिल्लीगीदमक इम्फाल थादोखिगनी मखोयना लाखदबा असिगी खोंगचत लौरगा पार्टी अमदी एमएलए सिंगी माइकैदगी हौजिक लेरिबा प्रेसिडेंट रूल असि लौथोकलगा अथुबदा पार्टी असिगे पॉपुलर गवर्नमेंट सेमनबगी थौरांग सेंटर लौखतनबगी मतंग तक्सिलबा याय हाइना पानरी बीजेपी के हानगी चीफ मिनिस्टर एन बीरेन सिंह मणिपुर लेजिस्लेटिव असेंबली की स्पीकर टी एस सहितब्रत सिंह याव पार्टी असिगे एमएलए सिंह गी टीम अमन हंदक दिल्ली चलुबा बेल संतोष अमसुंग डॉक्टर संबीर पत्ता उनरखरबनी एमएलए सिंह मखोई दिल्ली की खोंचत अदुदा स्टेट इंटरेस्ट हौजिक थमजिलिबा प्रेसिडेंट रूल असि लौथोलगा पार्टी असिगे लेंगाक अमु हंजिलकनबा वाफम तक्सिनखिबनी बिहार के तांकक अनि थुकना पांगथोकिबा स्टेट असेंबली मिखल की लोयखरबा मतुंग एमएलए सिंह पिरखिबा थाजबा दुगे मतुंग तारकपद बेल संतोष अमसुंग डॉक्टर संबीर पत्ता के इम्फाल खोंचत असि लेपलखिबनी पनबा याबदि इरांग मायोकनरिबा स्टेट असिगे हानगी चीफ मिनिस्टर एन बीरेन सिंह चाही असिगे फेब्रुवारी 9 मणिपुर की गवर्नर महाकी चीफ मिनिस्टर फम थादोकपगी चेरोन पिसनदुना पिसनखिबा अदुदा पार्टी की नॉर्थ ईस्ट इंचार्ज डॉक्टर संबीर पत्तर सुलोने रखिबनी अमरमद बीजेपी की मसक नायबा लुचिंगबा सिंह अनेगी खोंचत असिगे मनुंग स्टेट असिदा पार्टी असिगे पॉपुलर गवर्नमेंट अमुक लाकनबगी लंबी यालकदरा नत्र करी खोंथांग लौखतलकदबगी हाइबदु खंगबा ngamdri हाइना अतोपा पावगी लिखुन अमना हाइरी निंगसिंगबा याबदि इंग 2023 की मे 3 दगी थोलखरबा मतुंग लेरकलिबा बीजेपी गवर्नमेंट की मिनिस्टर ओरंबा अनि यावना पार्टी असिगे एमएलए तरेट अमसुंग अतोपा एमएलए अहुम पुन्ना कुकी जोगी एमएलए तराना मणिपुर की तोखाइबा लेजिस्लेटिव पावर लेबा यूनियन टेरिटोरी अमा डिमांड तौरिबनी बेल संतोष अमसुंग डॉक्टर संबीर पत्तागे नुमित हुमनी की खोंचत असिदा पार्टी असिगे एमएलए सिंग स्टेट असिदा मखोगी लेंगाक अमुक हंजिलपै याय हाइबगी वाफम फोंदोकनरकली अदुमकपुंग असि फावदे कुकी जोगी एमएलए सिंग यावबा अपुनबा मिफम पांगथोकनबगीदमक ममी ताहनबा ngamdriba असिन लेंगाक सेमनबा थौरांग तौरी बीजेपी के मनुंग अचौबा सिंगनबा अमदी ओइरी मसिनी ngasi नोमगी मरोइबा हेडलाइन सिंग अमदे मरोइबा पाउसिंग ताबिरेबा सिंग बुअमुक खुरमजरी चैनल असिबु नुंसिबिदुना लाइक शेयर अमदे सब्सक्राइब